Manga suba MR post sa Kukisingna drone bombing Twrakkhre Imphal West District ki Lamsang Police Station na konba kangchupta lairiba Manga suba Manipur Rifles na lairiba mafamda Kuki khulai paibasingna drone sizinaduna attack Twrakkhre press na phangba pauda thodo asi ngarang numidang pung 9 lom tabada Manga suba Manipur Rifles ki personnel singna duty tawringai da ikhang khangawdana Kuki khulai paibasingna thangna drone dagi bomb ani thadarakhibani hariba drone bomb adu Manipur Rifles ki personnel singna duty tawriba mafamdagi meter kunlom lapnaba mafamda pokhaikibani security personnel sing also apan nanghodabani hairi thodo adu da hakthengna khangauba khunja amana phongdorakpada kangchup chingkhong nakna leiba Kuki khul leiba kangchup chingkhong amadi kangchup polen amasung kangchup tuikul hariba Kuki khul ahum asigi manungdagi kangchup polen hariba mafam asidagi drone dagi bomb adu thadarakhibani haibagi thajaba phongdorakli hariba khul asi CRPF ki 150 suba company ama deploy tawduna leiriba mafam amasuni kangchup chiru amadi sorung dasu CRPF ki personnel sing leiri masida sunatana kangchup ta leiriba 22 suba ARG camp dasu 112 suba camp company CRPF personnel sing su leiribani hariba mafam sing asida security force leina Kuki khulai paiba sing na matau karamna drone bombing tawrakli bano haibasi angakpa poi atomna na Manipur Rifles leiba mafamda bomb thadarakpa asi mari leina basing na yengsinbiu haiki